ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯩꯁꯦ ꯀꯅꯥꯅꯣ ꯑꯃꯅ ꯍꯥꯠꯂꯦ ꯈꯜꯂꯁꯤꯕꯀꯣ ꯅꯣꯡꯃꯩ ꯀꯥꯞꯄꯅꯤ ꯈꯪꯗꯦ ꯊꯥꯡ ꯊꯤꯟꯕꯅꯤ ꯈꯪꯗꯦ ꯑꯗꯨꯗꯩꯗꯨꯒ ꯃꯌꯥꯝꯅ ꯑꯃꯨꯛ ꯍꯥꯏꯅꯒꯅꯤꯕꯀꯣ ꯁꯣꯏꯗꯅ ꯄꯨꯊꯤꯅꯥꯎꯒꯤ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤꯅ ꯁꯣꯝꯗ ꯑꯩ ꯃꯤꯗꯨꯗꯤ ꯍꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩꯅꯁꯨ ꯍꯥꯏꯒꯗꯕ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕꯗꯣ ꯑꯝꯇ ꯂꯩꯍꯧꯔꯣꯏꯕꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯤꯅꯁꯨ ꯈꯪꯗꯣꯏꯅꯤ ꯑꯩꯒꯤ ꯂꯣꯏꯅꯖꯕ ꯂꯣꯏꯅꯕꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒ ꯂꯣꯏꯅꯕꯁꯤꯡꯅꯁꯨ ꯑꯥꯔ ꯀꯦ ꯄ꯭ꯔꯣꯗꯛꯁꯟꯅ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯊꯥꯗꯣꯛꯄꯤꯔꯛꯄꯗꯣ ꯑꯗꯨ ꯊꯦꯡꯅꯕꯗ ꯑꯩꯅ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡꯁꯦ ꯑꯃꯈꯛꯇ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯀꯤ ꯏꯅꯥꯎꯁꯦ ꯃꯥꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯀꯞ ꯀꯞ ꯂꯥꯎ ꯂꯩꯔꯝꯕ ꯃꯇꯥꯡꯗ ꯃꯃꯥꯅ ꯆꯪꯁꯤꯟꯕ ꯀꯥꯟꯗ ꯃꯣꯏꯅꯤꯒꯤ ꯏꯟꯇꯔꯦꯛꯁꯟ ꯃꯣꯏꯅꯤꯅ ꯁꯥꯟꯅꯍꯧꯕ ꯋꯥꯔꯤ ꯃꯃꯥ ꯃꯆꯥꯅꯤꯅ ꯅꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯅ ꯄꯤꯡꯀꯤꯁꯦ ꯃꯁꯥ ꯁꯣꯛꯑꯝꯃꯦ ꯑꯗꯨ ꯇꯧꯔꯝꯃꯦ ꯑꯗꯥ ꯇꯧꯔꯝꯃꯦ ꯌꯥꯝ ꯍꯥꯏꯖꯟꯕꯤꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯍꯥꯏꯖꯜꯂꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩ ꯏꯆꯥꯁꯤꯅ ꯃꯁꯥ ꯑꯍꯥꯟꯕ ꯁꯣꯛꯑꯝꯕ ꯅꯨꯃꯤꯠꯇꯨꯗꯩꯗ ꯃꯥ ꯃꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯃꯛ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯇꯅ ꯂꯩꯇ꯭ꯔꯒꯁꯨ ꯏꯃꯥ ꯂꯩꯔꯤꯅꯤ ꯑꯩꯒꯤ ꯕꯕꯥ ꯂꯩꯔꯤꯅꯤ ꯕꯣꯕꯣ ꯄꯨꯄꯨ ꯃꯁꯥꯁꯦ ꯅꯨꯡꯁꯤꯠ ꯑꯣꯛꯁꯤꯖꯦꯟ ꯐꯪꯉꯛꯇꯕꯒꯤ ꯃꯁꯥꯁꯦ ꯋꯥꯔꯒ ꯂꯥꯛꯄꯁꯦꯀꯣ ꯌꯥꯝ ꯊꯤꯅ ꯋꯥꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩ ꯏꯆꯥꯁꯦ ꯊꯥꯡꯅ ꯊꯤꯜꯂꯝꯃꯦ ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯔꯕꯅꯤꯅ ꯃꯥꯁꯦ ꯕ꯭ꯂꯤꯗꯤꯡ ꯇꯧꯗ꯭ꯔꯦꯕ ꯕ꯭ꯂꯤꯗꯤꯡꯁꯤꯃꯛꯇ ꯑꯩꯈꯣꯏꯒꯤ ꯋꯥꯏꯠ ꯕ꯭ꯂꯗ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯃꯆꯨꯝꯒꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯇꯥꯔꯦꯕꯀꯣ ꯃꯥ ꯄꯨꯔꯛꯏꯕ ꯁ꯭ꯇꯦꯖ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯇꯥꯕꯁꯦ ꯏ ꯑꯣꯏꯅ ꯇꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯒ ꯍꯦꯛ ꯄꯨꯁꯟꯈꯤꯕꯒ ꯃꯤꯅꯤꯠ 10-20ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯑꯩ ꯏꯆꯥꯁꯦ ꯑꯗꯨꯝ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯁꯤ ꯂꯝꯕꯤꯗ ꯆꯠꯄꯗ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯗ ꯈꯨꯄꯥꯡ ꯊꯥꯎꯕꯀꯣ ꯑꯗꯨ ꯃꯌꯥꯝꯅꯅꯦ ꯑꯗꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯃꯥꯏ ꯃꯔꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯀꯔꯤꯝ ꯆꯪꯉꯣꯏꯕ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯈꯨꯄꯥꯡ ꯊꯥꯔꯨꯁꯣꯕ ꯑꯗꯨꯗꯤ ꯑꯥꯏꯟ ꯂꯣꯗ ꯌꯥꯗꯦ ꯍꯥꯏꯔꯒ ꯃꯌꯥꯝ ꯆꯪꯅ ꯅꯨꯄꯥꯗꯨꯁꯨ ꯐꯨꯒꯦ ꯇꯧꯅꯤꯕ ꯅꯪꯅ ꯅꯨꯄꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧ ꯌꯥꯕ꯭ꯔꯥꯅꯦ ꯑꯗꯨꯅ ꯅꯨꯄꯥ ꯍꯥꯏꯕ ꯃꯤꯁꯦ ꯅꯨꯄꯥ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯂꯨꯏꯕ ꯈꯔ ꯃꯇꯥꯡꯗ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯂꯨꯏꯕ ꯑꯩꯈꯣꯏꯁꯦ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯝꯄꯨꯇꯤꯅꯥꯎꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯦꯝꯄꯨꯇꯤꯅꯥꯎꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯑꯃ ꯂꯤꯈꯤꯕꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯎꯠꯄꯤꯔꯛꯑꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯈꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯍꯥꯞꯄꯤꯔꯛꯄ ꯀꯔꯤꯝꯇ ꯈꯟꯕꯤꯒꯅꯨ ꯍꯥꯏꯔꯛꯄꯗꯣ ꯆꯨꯝꯃꯦ ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯤ ꯄꯣꯛꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯃꯔꯣꯝꯗ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯦ ꯏꯁꯣꯔꯅ ꯁꯤꯟꯕꯁꯦ ꯂꯣꯏ ꯐꯅꯕꯒꯤꯗꯃꯛꯇꯅ ꯁꯤꯟꯕꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯦ ꯑꯗꯨꯒ ꯃꯌꯥꯝꯗꯁꯨ ꯊꯣꯛꯇꯕ ꯌꯥꯎꯔꯝꯃꯣꯏ ꯁꯣꯏꯗꯅ ꯊꯣꯛꯑꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯅꯨꯡꯁꯤꯕ ꯐꯪꯕ ꯀꯣꯃꯦꯟ ꯅꯨꯡꯁꯤꯕ ꯐꯪꯕ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯗꯨꯒꯤꯗꯃꯛꯇꯅ ꯃꯌꯥꯝ ꯄꯨꯟꯅ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯔꯤ ꯃꯊꯛꯇꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯉꯔꯥꯡ ꯅꯍꯥꯟ ꯊꯥꯡꯒꯗ ꯂꯩꯈꯤꯗꯕ ꯏꯅꯥꯎꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯒꯅ ꯋꯥꯔꯤ ꯈꯔ ꯍꯥꯏꯗꯤ ꯍꯥꯏꯔꯛꯄ ꯑꯩꯈꯣꯏꯅ ꯐꯪꯉꯛꯄ ꯉꯔꯥꯡ ꯃꯅꯤꯄꯨꯔꯒꯤ ꯆꯦꯅꯦꯜ ꯑꯥꯔ ꯀꯦ ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯆꯦꯅꯦꯜꯗ ꯉꯔꯥꯡ ꯊꯦꯡꯅꯖꯕꯅꯦ ꯑꯗꯣ ꯃꯃꯥ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯈꯪꯗꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅ ꯍꯥꯏꯔꯛꯄ ꯍꯧꯖꯤꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯃꯤꯒꯤ ꯈ꯭ꯋꯥꯏ ꯁꯥꯊꯤꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯃ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯁꯤ ꯃꯔꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯑꯍꯩ ꯄꯥ ꯁꯥꯔꯒ ꯍꯥꯏꯕꯁꯦ ꯁꯤꯁꯨ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯩꯁꯦ ꯀꯅꯥꯅꯣ ꯑꯃꯅ ꯍꯥꯠꯂꯦ ꯈꯜꯂꯁꯤꯕꯀꯣ ꯅꯣꯡꯃꯩ ꯀꯥꯞꯄꯅꯤ ꯈꯪꯗꯦ ꯊꯥꯡ ꯊꯤꯟꯕꯅꯤ ꯈꯪꯗꯦ ꯑꯗꯨꯗꯩꯗꯨꯒ ꯃꯌꯥꯝꯅ ꯑꯃꯨꯛ ꯍꯥꯏꯅꯒꯅꯤꯕꯀꯣ ꯁꯣꯏꯗꯅ ꯄꯨꯊꯤꯅꯥꯎꯒꯤ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯁꯣꯝꯗ ꯑꯩ ꯃꯤꯗꯨꯗꯤ ꯍꯤꯡꯗ꯭ꯔꯕꯅꯤna ꯑꯩꯅꯁꯨ ꯍꯥꯏꯒꯗꯕ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕꯗꯣ ꯑꯝꯇ ꯂꯩꯍꯧꯔꯣꯏꯕꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯤꯅꯁꯨ ꯈꯪꯗꯣꯏꯅꯤ ꯑꯩꯒꯤ ꯂꯣꯏꯅꯖꯕ ꯂꯣꯏꯅꯕꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒ ꯂꯣꯏꯅꯕꯁꯤꯡꯅꯁꯨ ꯑꯅꯝꯕ ꯈꯪꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯅꯤ ꯊꯣꯛꯀꯤ ꯄꯥꯎꯈꯨꯝꯁꯦ ꯈꯪꯗꯕꯤꯗ ꯑꯩꯈꯣꯏꯅ ꯗꯤꯁꯤꯖꯟ ꯂꯧꯕꯁꯦ ꯌꯥꯝꯅ ꯂꯨꯏ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯩꯁꯨ ꯉꯁꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯥꯔ ꯀꯦ ꯄ꯭ꯔꯣꯗꯛꯁꯟꯅ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯊꯥꯗꯣꯛꯄꯤꯔꯛꯄꯗꯣ ꯑꯗꯨ ꯊꯦꯡꯅꯕꯗ ꯑꯩꯅ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡꯁꯦ ꯑꯃꯈꯛꯇ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯀꯤ ꯏꯅꯥꯎꯁꯦ ꯃꯥꯒꯤ ꯍꯣꯁꯄꯤꯇꯥꯜꯗ
kap lau ler matang da mama na changsin bakanda moi ni gi interaction moi ni sana ho wari mama mazani na masi yam thina nungai te aduga thamoi da khangje pukmina ba naktraga su yam nungai to phawe isa da su ICU da lerak panina oxygen gas palak panina awa ba kaya ma thengner pase nungai te hai tare aduna yam cham gani khalle mama nang Enao adugi matang da isa no pam khatang yaujaba da samaina tawbase yam nungai te aduga sigumba se atuk manau tawtanaba chapsabi aingi ai action aduga law gi matungina chapsabi adugi chairak phanggadabani hana khalle ai stage ga ikaram ting sing mi khagi wana taba stage ga nungai taw phongdokpa aduga law khutta pai ba ain khutta pai ba asi aning deba matang de haijabani ado ma'am aina video thengna matek to alke production dagini adugi video matek to mama na haiba matek aina yam nungai taw matang aduga isan duna so haiba matang do jengmina simya lainariba mama machagi oba nungsinabagi mari duda mama khangandabiда ichana karigumba adum lichar ama chalamgani habagi chingnaba isada phawgibagadi leibro phawdi aiga magase mama masana ti imanabigi tapta aiga magase dum loinaraga leiba kainom cha so sisi machaje ade ai sisi mo order taw khamni ko online da thilani adagi mana mi mai da chalaga game sanai ne lai thokpa adai na kadok chali nuaga koi se wifi do nuai ta bai ne koi mathak kin mane nuai te har ko mai ka se over kha sole ade aina ufare de mi mem ja kanon ai pocket wifi ga sai ma loksla thambi ba aduna ma se yum dei ma pan kya thokte game sanari ne na hariba khogi tang taruk ki thodok se sigi matang da kamaina khangakhi kari khangbi hawi si matang da sigi matang da ai di ta seng na ai di khanghudre ba da mana kano tarok moina konda follow paje police ki record tadi kano tawri matam se pung baro khare rapa baro makhain I ko aduga musaroi takpiram babo ko engonda aduga engonda moina paw lorok paje pung ani ga minute adai da phone torok pan yam te gap lay greba masaje nungsit oxygen phangak tabagi masaje warga lakpa se ko yam thina waraga lae aduga ai chaji thanga thilame habase adugi mate koirabani na maje bleeding dawdreba bleeding sima ta ko white blood kanu gi tap ta machung gi tap to in tare ko ma pure be stage kanu sile so ta base I in ta dreba ko aduga hek pusan gi baga minute tara kun mukki matung da ai chaji dum yadre ko nupa sina nupi ani koirambani na nupi ama hundom bani na adu tormbani na social media myam sai ko I machine di men badi ngamde aduga su achumba ji khangbiyu aigi isana nupi ani koiba nate aduga nupi sina aigi isa se hana degi hongna already makra pamba male simogi warida aduna guria aise nupi si pinki gi manabini guria koi ki matam da pinki sina khara jealousy ka bagi adumbam lae auga manung da moigi hainar ko matam da aigi isana pinki ji masa so me du torome da torome yam haijan bire ko hujik se haijan lo ka sukaide adubu ai isa sina masa aham so ba numitu dai da mam san yaning dragadi aigi inak laktriba karigino ai mak thabai ngang chathoktan later ga ju ima leirini ai baba leirini e bo smai tawre nang nasunu pajina hairam bataragadi mana aigi isa da badnam sido ai accept torum ba yaiba ko lobu loksalam ba yaiba adudi natana ai isa na mama sa mari raksu e haba haire ko adu tagadi mari raksu ingai de ma ingon da paulak traga aigi isa sikhra matung da ai isa na masal se ma so me haba ji ai na mabu kumain thaja doino mama sa ni yaning da na haire ine ba adu tagadi masa so ingai de ma ka da buli hoge ba adugi badnam do ai sana khumba ngamaroi haibani ngamaroi da matam oibani na adugi badnam do sung tau pira kanu ai haiduise aduga ai isa ka maga ai laba miyam dai khor madum haijage ai isa ga hojiki pinki haiban chikane mari sung lai na de mayam na ne magi x ni haibaduna ne hen ai gi thamoi se akai bam yaure ba ai sana koiram boi taragadi o he moi than kan tawbun haibi yai ko ai sana ma punsi da ha ma kor pun pije hojiki angang gurian angam yauri ko kawadagi si ja ham ko angang ni hauchi wo boda dum mam ta chahi mari sure bo ka do bi mama ai khangoi doino loi khange aina ai dum phong na haige isa ga ai ga di mama ma sa oin lei benate
ꯃꯃꯥꯟꯅꯕꯤꯒꯤ ꯇꯥꯏꯞꯇ ꯇꯤꯟꯅꯔꯒ ꯂꯩꯔꯛꯄꯅꯤꯅ ꯂꯣꯏꯅꯃꯛ ꯈꯪꯉꯦ ꯃꯥꯒꯤ ꯑꯆꯦꯠ ꯑꯀꯣꯝ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯉꯦꯕ ꯑꯗꯨꯅ ꯑꯩ ꯑꯉꯥꯡ ꯑꯃꯣꯝꯕꯒꯤ ꯋꯥꯁꯨꯡꯅ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯄꯤꯡꯀꯤ ꯍꯥꯏꯕꯁꯤꯒꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯑꯩꯒꯤ ꯏꯆꯥꯒ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯗꯦ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝ ꯃꯃꯥꯡ ꯁꯦꯡꯗꯣꯛꯆꯔꯤꯕ ꯑꯗꯨꯝ ꯐꯨꯅꯔꯦꯗꯅ ꯐꯨꯅꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯅꯗꯤ ꯈꯥꯝꯃꯦꯕꯀꯣ ꯑꯗ ꯑꯩꯅ ꯑꯍꯨꯝꯃꯗꯤ ꯀꯦꯜꯕꯤꯜꯅꯦ ꯇꯥꯏꯕꯪꯉꯥꯟꯕꯤꯅꯦ ꯑꯩꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯃꯕꯥꯅꯤ ꯆꯤꯡꯊꯣꯛꯑꯦꯕ ꯆꯤꯡꯊꯣꯛꯄꯁꯤꯗ ꯍꯣꯏ ꯃꯕꯥꯅꯤ ꯁꯂꯥꯏꯁꯨ ꯃꯁꯥ ꯌꯥꯝ ꯆꯥꯎ ꯋꯥꯡꯉꯦ ꯄꯤꯡꯀꯤꯁꯤꯗꯤ ꯆꯤꯡꯊꯣꯛꯄ ꯌꯥꯎꯗꯦꯕ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦ ꯊꯤꯜꯂꯛꯏꯅꯦ ꯃꯥꯅ ꯑꯩꯅ ꯀꯩꯒꯤꯅꯣ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯗ꯭ꯔꯤꯁꯦ ꯑꯣꯟꯊꯣꯔꯛꯄꯗ ꯊꯤꯟꯂꯛ ꯂꯩꯔꯝꯃꯦ ꯑꯩꯅ ꯎꯏꯁꯦ ꯃꯥꯏ ꯅꯪꯒꯟ ꯁꯔꯨꯛꯇꯨꯇꯪ ꯊꯤꯟꯕꯗꯤ ꯎꯍꯧꯋꯦꯕ ꯑꯗ ꯊꯤꯟꯕꯁꯤꯗ ꯑꯩꯅ ꯏꯟꯕꯁꯤꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯥꯟꯁꯤꯜꯂꯝꯃꯦꯗꯅ ꯑꯗꯨꯗ ꯑꯩꯁꯦ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯇꯥꯡꯈꯠꯄꯗ ꯃꯥꯁꯦ ꯆꯦꯟꯈꯠꯈ꯭ꯔꯦꯕ ꯑꯩꯅ ꯅꯪ ꯀꯅꯥꯗꯣ ꯊꯤꯜꯂꯤꯁꯦ ꯅꯪ ꯀꯅꯥꯗꯅꯣ ꯍꯥꯏ ꯁꯂꯥꯏꯅ ꯑꯩꯉꯣꯟꯗꯅꯦ ꯑꯩ ꯁꯨꯔ ꯌꯥꯝ ꯐꯨꯜꯂꯦ ꯆꯠꯁꯤꯜꯂꯛꯑꯣꯅ ꯍꯥꯏꯔꯒ ꯏꯕꯥꯅꯤꯁꯦ ꯒꯥꯔꯤ ꯇꯣꯡꯉ ꯂꯥꯛꯄꯅꯦꯕ ꯑꯗꯨꯒ ꯎꯀꯨ ꯑꯅꯤ ꯂꯩꯌꯦ ꯐꯥꯔꯁꯀꯤ ꯎꯄꯨꯁꯤꯗ ꯇꯨꯒꯦ ꯇꯧꯕꯁꯤꯁꯨ ꯇꯨꯍꯧꯗ꯭ꯔꯦꯀꯣ ꯁꯤꯠꯀꯦꯕꯨꯗꯤ ꯇꯧꯔꯦ ꯈꯣꯡꯅ ꯉꯥꯛꯑꯦꯕ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯎꯀꯨꯁꯤꯗꯗꯤ ꯃꯥꯗꯤ ꯍꯥꯏꯗꯤ ꯉꯝꯃꯛꯇꯕꯅꯤꯅ ꯄꯇꯥꯛ ꯂꯥꯎꯅ ꯇꯥꯔꯛꯑꯦ ꯑꯩꯅ ꯑꯣꯏ ꯒꯥꯔꯤꯅ ꯁꯣꯝ ꯇꯥꯔꯦ ꯑꯩꯈꯣꯏꯕꯥꯅꯤ ꯁꯣꯝ ꯇꯥꯔꯦꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯑꯗꯨ ꯇꯥꯏ ꯃꯅꯨꯡꯁꯤꯗ ꯂꯟꯖꯦꯟꯕꯁꯨ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂ ꯐꯨꯒꯦ ꯇꯧꯔꯛꯄꯅꯦꯕ ꯋꯥꯟꯗꯔꯛꯄ ꯍꯧꯔꯛꯄꯩꯁꯤꯗ ꯑꯩꯅ ꯄꯥꯏꯔ ꯏꯟꯊꯣꯛꯑꯦ ꯅꯣꯏ ꯊꯥꯡꯅ ꯊꯤꯜꯂꯦ ꯊꯥꯡꯅ ꯊꯤꯟꯕꯁꯤꯐꯥꯎꯗ ꯀꯩ ꯄꯦꯟꯗꯕ ꯂꯩꯒꯦ ꯅꯣꯏ ꯀꯩ ꯄꯥꯝꯃꯤꯒꯦ ꯑꯩꯁꯨ ꯁꯣꯛꯍꯜꯂꯦ ꯃꯥꯁꯨ ꯁꯣꯛꯍꯜꯂꯦ ꯅꯣꯏ ꯋꯥꯟꯗꯔ ꯂꯩꯔꯦ ꯅꯣꯏ ꯀꯩꯅꯣ ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ ꯍꯥꯏ ꯀꯥꯟꯗ ꯒꯥꯔꯤꯁꯦ ꯇꯣꯡꯈꯠꯈ꯭ꯔꯦꯕ ꯒꯥꯔꯤꯁꯦ ꯇꯣꯡꯈꯠꯂꯒ ꯃꯣꯏꯁꯨ ꯒꯥꯔꯤ ꯃꯆꯥꯗꯅꯦꯕꯀꯣ ꯂꯥꯛꯏꯁꯦ ꯃꯥꯅꯦ ꯑꯗꯨꯒ ꯒꯥꯔꯤꯁꯦ ꯇꯣꯡꯈꯠꯈ꯭ꯔꯦ ꯒꯥꯔꯤꯁꯦ ꯇꯣꯡꯈꯠꯂꯒ ꯁꯤꯖꯍꯧꯔꯣ ꯏꯕꯨꯡꯉꯣ ꯂꯥꯎꯔꯝꯃꯦꯕ ꯂꯟꯖꯦꯟꯕꯅ ꯑꯗꯨꯒ ꯄꯤꯡꯀꯤꯁꯦ ꯃꯃꯤꯠ ꯈꯥꯟ ꯌꯦꯡꯉꯝꯃꯦ ꯑꯗꯨ ꯊꯧꯈ꯭ꯔꯦ ꯃꯣꯏ ꯄꯥꯏꯒꯦ ꯊꯧꯈ꯭ꯔꯦ ꯑꯗꯣ ꯑꯩꯅꯗꯤ ꯍꯥꯏꯗꯤ ꯂꯝꯕꯤ ꯃꯇꯦꯛꯇꯨꯃ ꯑꯗꯨꯗꯩꯗꯤ ꯈꯨꯠꯇꯨꯁꯨ ꯏ ꯉꯥꯛꯇ ꯉꯥꯏꯕꯅ ꯑꯩꯁꯦ ꯄꯨꯈꯠꯄ ꯉꯝꯗꯕ ꯀꯦꯕꯜ ꯍꯣꯏ ꯃꯣꯏ ꯈꯔ ꯇꯞꯅ ꯊꯧꯔꯛꯑꯦ ꯃꯣꯏ ꯒꯥꯔꯤ ꯁꯤꯠꯂꯨꯒꯦ ꯇꯧꯋꯦꯕꯨꯗꯤ ꯈꯨꯝꯖꯩꯑꯕ ꯑꯗꯣ ꯑꯩꯅꯗꯤ ꯃꯣꯏꯗ ꯎꯍꯧ ꯀꯩꯝ ꯑꯩ ꯃꯣꯏ ꯐꯣꯀꯁ ꯀꯩꯝ ꯇꯧꯗ꯭ꯔꯦꯕ ꯁꯨꯝꯅꯇꯒꯤ ꯁꯂꯥꯏꯅꯦꯕ ꯑꯩꯅ ꯐꯣꯀꯁ ꯇꯧꯔꯒ ꯄꯣꯔꯛꯏꯗꯨꯗꯤ ꯒꯨꯔꯤꯌꯥ ꯍꯧꯖꯤꯛ ꯍꯤꯟꯗꯨꯁꯇꯥꯟ ꯇꯥꯏꯝꯁꯇ ꯐꯥꯎꯕ ꯈꯕꯔꯗ ꯍꯤꯟꯗꯨꯁꯇꯥꯟ ꯇꯥꯏꯝꯁ ꯍꯥꯏꯁꯦ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯄꯦꯄꯔꯅꯦꯕ ꯑꯗꯨꯗ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯀꯔꯦꯁꯄꯣꯟꯗꯦꯟꯕꯨꯗꯤ ꯃꯐꯝꯁꯤꯗꯒꯤ ꯑꯣꯏꯗꯣꯏꯅꯦ ꯃꯈꯣꯏ ꯏꯔꯛꯄ ꯃꯇꯝꯗ ꯄꯤꯡꯀꯤꯒ ꯁꯂꯥꯏꯒ ꯀꯟꯐ꯭ꯔꯟꯇꯦꯁꯟ ꯍꯤꯇꯦꯠ ꯑꯥꯔꯒꯨꯃꯦꯟꯠ ꯑꯃ ꯂꯥꯛꯄꯗꯒꯤ ꯄꯤꯡꯀꯤꯅ ꯃꯉꯣꯟꯗ ꯊꯥꯡ ꯊꯤꯜꯂꯛꯄꯅꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯍꯥꯏꯔꯦꯕ ꯁꯨꯃꯥꯏꯅ ꯃꯦꯗꯤꯌꯥꯗ ꯂꯥꯟꯅ ꯀꯣꯠ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯣꯏꯇꯥꯔꯒꯁꯨ ꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯇꯥꯔꯒꯁꯨ ꯃꯁꯤꯗ ꯄꯦꯟꯃꯟꯗꯕꯗꯒꯤꯁꯨ ꯁꯂꯥꯏꯒꯤ ꯃꯃꯥꯅ ꯑꯩꯈꯣꯏꯗ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯄꯅꯦꯕꯀꯣ ꯁꯤꯒꯤ ꯂꯩꯔꯤꯕ ꯑꯔꯥꯟꯕ ꯅ꯭ꯌꯨꯁꯁꯦ ꯈꯤꯇꯪ ꯁꯦꯡꯗꯣꯛꯄꯤꯌꯣꯅ ꯑꯗꯨꯗ ꯒꯥꯔꯤ ꯍꯧꯖꯤꯛ ꯃꯆꯥꯗꯁꯨ ꯉꯥꯛꯇ ꯆꯠꯂꯤꯁꯦ ꯑꯗꯨ ꯃꯉꯣꯟꯗꯁꯨ ꯑꯩ ꯏꯃꯥꯟꯅꯕꯤꯅꯤ ꯏꯃꯥꯟꯅꯕꯅꯤ ꯑꯩꯒꯤ ꯈꯪꯅꯕꯁꯨ ꯌꯥꯎꯖꯩꯕ ꯃꯥꯏ ꯈꯪꯅꯕꯁꯨ ꯌꯥꯎꯋꯦꯕ ꯀꯃꯥꯏꯅ ꯑꯩ ꯃꯣꯏꯗ ꯇꯧꯗꯣꯏꯅꯣ ꯇꯧꯒꯦ ꯍꯥꯏꯔꯒ ꯅꯨꯄꯥ ꯉꯥꯛꯇ ꯆꯠꯂꯒ ꯃꯥ ꯃꯊꯟꯇ ꯌꯥꯎꯋꯦ ꯍꯥꯏꯔꯒꯗꯤ ꯋꯥꯈꯜ ꯑꯃ ꯑꯣꯏ ꯌꯥꯏꯀꯣ ꯅꯨꯄꯤ ꯑꯅꯤꯁꯨ ꯌꯥꯎꯔꯤꯕ ꯑꯗꯨꯗꯒꯤ ꯃꯥꯏ ꯈꯪꯅꯕꯁꯨ ꯌꯥꯎꯖꯩꯕ ꯑꯗꯨꯗꯤ ꯃꯁꯥ ꯀꯟꯅꯕ ꯆꯦꯟꯕꯅꯤ ꯁꯤꯈꯤꯕ ꯃꯤꯗꯣ ꯋꯥ ꯉꯥꯡꯉꯔꯣꯏ ꯍꯤꯡꯉꯛꯑꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯑꯔꯣꯏ ꯎꯠ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯣꯏꯅ ꯃꯔꯥꯟ ꯄꯤꯕꯅꯦ ꯑꯗꯨꯗꯤ ꯌꯥꯅꯤꯡꯗꯦ ꯑꯗꯨꯒ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯒ ꯍꯥꯏꯒꯗ꯭ꯔꯥ ꯄꯣꯏꯟ ꯑꯃꯒ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯗꯁꯨ ꯑꯩꯈꯣꯏꯅ ꯎꯕꯁꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯗꯤ ꯅꯥꯀꯟ ꯑꯃꯗ ꯊꯝꯈ꯭ꯔꯁꯦ ꯃꯦꯗꯤꯌꯥꯗꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯎꯕꯁꯦ ꯄꯤꯡꯀꯤꯁꯦ ꯁꯂꯥꯏꯒꯤ ꯑꯦꯛꯁꯅꯤ ꯍꯥꯏꯕꯁꯤ ꯃ ꯌꯥꯝ ꯇꯣꯏꯅ ꯄꯜꯂꯦꯕ ꯅꯠꯇꯦ ꯁꯨꯡꯅ ꯅꯠꯇꯦꯕꯀꯣ ꯅꯠꯇꯦ ꯁꯨꯛꯀꯣꯏ ꯀꯣꯏꯅꯗꯦ ꯁꯤꯗꯤ ꯃꯁꯥ ꯀꯟꯖꯅꯕ ꯃꯣꯏꯒꯤ ꯀꯩꯅꯣ ꯇꯧꯅꯕ ꯆꯦꯟꯖꯕ ꯋꯥꯔꯤꯅꯤ ꯁꯨꯡꯌꯥ ꯌꯥꯗꯕ ꯋꯥꯔꯤꯅꯤ ꯑꯣꯏꯗꯕ ꯄꯤꯡꯀꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯦ ꯀꯃꯥꯏꯅ ꯎꯏ ꯍꯥꯏꯗꯤ ꯇꯤꯟꯅꯔꯛꯄꯅꯤꯅꯀꯣ ꯍꯥꯟꯅꯗꯒꯤ ꯀꯃꯥꯏꯅ ꯎꯏ ꯃꯥꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯀꯣꯛ ꯈꯔ ꯋꯥꯡꯉꯦ ꯃꯥꯁꯦ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯃꯥ ꯈꯪꯅꯔꯝꯕ ꯈꯣꯠꯂꯝꯕ ꯃꯥ ꯅꯨꯄꯤ ꯀꯣꯏꯔꯝꯕꯗꯁꯨ ꯑꯗꯨꯝ ꯈꯠꯅꯕꯗ ꯊꯥꯡ ꯄꯨꯗꯅ ꯆꯠꯄꯗ ꯃꯌꯥꯝꯕꯅ ꯐꯣꯟ ꯇꯧꯗꯅ ꯑꯩꯈꯣꯏ ꯕꯦꯝ ꯃꯣꯏ ꯕꯦꯝꯃ ꯀꯧꯋꯦꯕꯀꯣ ꯕꯦꯝꯃꯗꯣ ꯌꯨꯝꯗ ꯑꯝꯇ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯅꯣꯏ ꯑꯝꯇ ꯐꯣꯟ ꯇꯧꯔꯒ ꯑꯝꯇ ꯊꯦꯝꯃꯨ ꯈꯣꯠꯂꯨ ꯇꯧ ꯊꯦꯝꯕꯤꯅꯤ ꯄꯤꯡꯀꯤꯅ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥ ꯅꯨꯄꯤꯁꯦ ꯑꯣ ꯄꯤꯡꯀꯤꯁꯦ ꯍꯥꯟꯅ ꯅꯨꯄꯤ ꯀꯣꯏꯔꯝꯃꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯔ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯤ ꯃꯌꯥꯝꯅ ꯊꯥꯡ ꯄꯨꯔ ꯆꯠꯄ ꯈꯣꯠꯄꯒꯤ ꯃꯌꯥꯝꯕꯅ ꯈꯥꯝꯕꯒꯤ ꯋꯥꯔꯤꯁꯨ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯗꯤ ꯏꯁꯥꯃꯛꯅ ꯎꯍꯧꯗꯦ ꯃꯌꯥꯝꯅ ꯋꯥꯔꯤ ꯇꯝꯃꯛꯄꯅꯦꯕꯀꯣ ꯑꯗꯨꯗ ꯅꯨꯡꯗꯥꯡꯗ ꯚꯥꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ ꯑꯗꯨ ꯐꯕ ꯅꯠꯇꯦ ꯃꯤ ꯀꯩꯅꯣ ꯇꯧꯗ ꯃꯥꯅ ꯅꯪ ꯄꯥꯝꯖꯗꯕꯩ ꯆꯠꯆꯒꯤꯕ ꯀꯥꯏ ꯊꯦꯝꯖꯤꯟꯈꯤꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯗꯣ ꯉꯁꯤ ꯀꯩꯅꯣꯒꯤ ꯒꯨꯔꯤꯌꯥꯅ ꯇꯟꯖꯥꯁꯦ ꯐꯪꯍꯧꯔꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯦ ꯑꯁꯦꯡꯕꯗꯣ ꯈꯪꯅꯤꯡꯅ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯛꯄ ꯃꯤ ꯂꯩ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯒꯨꯔꯤꯌꯥꯒꯤ ꯑꯣꯏꯕ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝꯗꯣ ꯑꯗꯨ ꯃꯆꯥ ꯑꯃꯇꯪ ꯊꯝꯕꯤꯌꯨ ꯑꯍꯥꯟꯕꯗ ꯄꯤꯡꯀꯤꯅ ꯍꯥꯏꯗꯤ ꯃꯁꯥ ꯊꯦꯡꯕ ꯈꯣꯠꯄ ꯀꯣꯏꯅꯕ ꯈꯣꯠꯄ ꯍꯥꯏꯁꯦ ꯀꯣꯏꯅꯗꯕꯁꯦ ꯁꯤ ꯃꯁꯥꯅ ꯁꯦꯡꯗꯣꯛꯍꯟꯅꯤꯡꯉꯦ ꯗꯦꯠ 6ꯀꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗꯒꯤ ꯃꯌꯥꯝꯅ ꯍꯪꯉꯦ ꯑꯩꯉꯣꯟꯗ
ꯑꯩ ꯐꯖꯅ ꯑꯗꯨꯝ ꯈꯨꯝꯃꯦ ꯂꯩꯔꯤꯕ ꯇꯦꯟꯁꯟ ꯃꯌꯥꯝꯗꯨꯒꯗꯤ ꯑꯩ ꯑꯗꯨꯝ ꯐꯖꯅ ꯈꯨꯝꯃꯦ ꯑꯩꯒꯤ ꯈꯪꯅꯕ ꯁꯂꯥꯏꯁꯦ ꯑꯩꯒ ꯈꯪꯅꯖꯕꯅꯤ ꯈꯣꯠꯄꯅꯤ ꯄꯤꯡꯀꯤꯒ ꯈꯪꯅꯗꯦ ꯈꯣꯠꯇꯦ ꯑꯩ ꯐꯖꯅ ꯍꯥꯏꯔꯦ ꯉꯥꯏꯍꯥꯛ ꯀꯥꯟꯅꯔꯀꯥꯟꯗ ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯅꯗꯅ ꯃꯥꯏ ꯑꯦꯛꯁꯅꯦ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯎꯅꯩꯉꯩꯗ ꯃꯥꯒꯤ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯤꯁꯤꯅ ꯊꯥꯡ ꯊꯤꯟꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗꯁꯨ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯔꯒꯁꯨ ꯋꯥ ꯍꯪꯉꯒ ꯉꯥꯏꯍꯥꯛ ꯍꯥꯏꯗꯤ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯔꯒ ꯋꯥ ꯍꯪ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯄꯥꯎ ꯑꯗꯨꯃꯥꯏꯅ ꯁꯦꯔꯥꯟꯅꯅ ꯄꯨꯊꯣꯔꯛꯄꯗꯨꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯃꯔꯤ ꯂꯩꯅꯕ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯃꯤꯠꯌꯦꯡ ꯑꯃꯇꯪ ꯆꯪꯕꯤꯌꯨ ꯀꯣꯛꯅꯣꯅ ꯍꯥꯏꯖꯔꯤ ꯈꯨꯠꯅꯣꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯕ ꯐꯥꯎꯕꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠ ꯐꯪꯗ꯭ꯔꯤ ꯑꯁꯨꯛ ꯇꯝꯊꯤꯕ ꯃꯤꯍꯥꯠꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯕ ꯑꯣꯏꯔꯁꯅꯨ ꯑꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯇꯥꯕꯤꯔꯤꯁꯤꯅꯤꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯃꯥꯅꯁꯨ ꯍꯥꯏꯔꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯁꯤꯒ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯗꯦ ꯍꯥꯏꯔꯤꯕꯀꯣ ꯑꯗꯨꯁꯤꯡ ꯀꯟꯐꯤꯗꯦꯟꯠ ꯑꯗꯨꯒ ꯃꯃꯥꯁꯨ ꯃꯆꯥꯁꯨ ꯐ꯭ꯔꯦꯡꯛꯂꯤ ꯂꯣꯏꯅꯔꯝꯃꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯤ ꯍꯥꯏꯕ ꯃꯤꯗꯨꯒꯤ ꯇꯥꯕ ꯇꯥꯕꯅꯤ ꯍꯥꯏꯕꯗꯤ ꯂꯩꯈꯤꯗꯕꯗꯨꯅꯗꯤ ꯄꯥꯎꯈꯨꯝ ꯀꯃꯥꯏꯅ ꯄꯤꯒꯅꯤ ꯑꯗꯨꯒꯨꯝꯕ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠꯗꯨ ꯌꯥꯝ ꯆꯨꯝꯃꯦꯕ ꯂꯩꯔꯤꯀꯥꯟꯗ ꯀꯔꯤꯒꯤ ꯃꯥꯏ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯍꯧꯗ꯭ꯔꯤꯅꯣ ꯑꯗꯨꯒ ꯂꯩꯔꯤꯀꯥꯟꯗꯗꯤ ꯃꯥ ꯑꯗꯨꯃꯥꯏꯅ ꯀꯔꯤꯒꯤ ꯋꯥꯔꯤ ꯄꯨꯊꯣꯛꯈꯤꯗ꯭ꯔꯤꯅꯣ ꯁꯤꯅꯦꯕꯀோ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯤ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯅꯝꯃꯤꯕ ꯃꯇꯥꯡꯗꯨꯒ ꯏꯅꯥꯎ ꯑꯗꯨꯅ ꯐꯝꯃꯒ ꯋꯥꯅ ꯍꯦꯛ ꯇꯧꯈꯤꯕꯗꯣ ꯃꯗꯨꯏ ꯃꯇꯥꯡꯗꯨꯒ ꯃꯥꯒꯤ ꯐ꯭ꯔꯦꯟꯁꯨ ꯌꯥꯎꯋꯦꯀꯣ ꯑꯗꯨ ꯃꯥꯅꯁꯨ ꯂꯦꯞꯄꯒ ꯁꯨꯃꯥꯏ ꯇꯧꯕꯅꯤ ꯍꯥꯏꯀꯣ ꯑꯗꯨꯏ ꯃꯇꯝꯗꯣ ꯃꯤꯅꯤꯠ 5-10 ꯐꯥꯎꯗ ꯌꯥꯝ ꯊꯨꯕ ꯇꯥꯏꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯇꯥꯡꯁꯦꯀꯣ ꯑꯗꯨꯋꯥꯏꯗ ꯋꯥ ꯉꯥꯡꯗꯕꯤꯗ ꯚꯤꯗꯤꯑꯣ ꯅꯝꯗꯕꯤꯗ ꯄꯥꯞ ꯄꯨꯈꯠꯂꯝꯃꯒꯗꯤ ꯏꯅꯥꯎꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯃꯔꯛꯇ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩ ꯊꯥꯖꯕ ꯑꯃ ꯂꯩ ꯑꯗꯨꯒ ꯍꯥꯏꯗꯤ ꯄꯨꯈꯠꯂꯝꯃꯒꯗꯤ ꯑꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯊꯦꯡꯅꯔꯛꯄ ꯀꯥꯟꯗ ꯂꯝꯕꯤꯗ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯀꯅꯥ ꯑꯃ ꯁꯣꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯑꯊꯨꯕꯤꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯟꯅ ꯇꯥꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯃꯤꯅꯤꯠ 5-10 ꯈꯛ ꯂꯦꯠ ꯑꯣꯏꯕꯗ ꯉꯁꯤ ꯑꯩ ꯂꯦꯠ ꯑꯣꯏꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯒꯤ ꯈꯣꯡ ꯑꯁꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯑꯗꯨꯅ ꯀꯛꯈꯤꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯛꯈꯤꯕꯗ ꯅꯠꯇꯅ ꯑꯩꯁꯨ ꯌꯥꯎꯅ ꯂꯩꯈꯤꯔꯝꯗꯕ ꯌꯥꯏ ꯁꯤꯔꯝꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯇꯝꯁꯦ ꯌꯥꯝꯅ ꯇꯥꯡꯉꯦ ꯑꯗꯨꯃꯛ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯑꯗꯨꯗꯩꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯕꯗ ꯃꯇꯝꯁꯦ ꯈꯔ ꯆꯠꯂꯦ ꯑꯗꯣ ꯉꯁꯤ ꯃꯃꯥ ꯑꯃꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯆꯥꯅꯨꯄꯥ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯈꯤꯗꯕꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝꯗꯤ ꯑꯗꯨꯅꯤꯕ ꯍꯥꯏꯁꯦꯀꯣ ꯃꯔꯝ ꯁꯣꯏ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅꯀꯣ ꯑꯗꯨꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏꯅ ꯃꯔꯝꯗꯤ ꯏꯅꯥꯎ ꯑꯗꯣ ꯑꯩꯈꯣই ꯃꯔꯛꯇ ꯂꯩꯇꯕꯅꯤꯅ ꯃꯥꯅ ꯄꯥꯎꯈꯨꯝ ꯄꯤ ꯉꯝꯗꯕꯅꯤ나 ꯃꯥꯏ ꯃꯔꯝꯗ ꯈꯟꯅꯤꯡꯕꯇꯅꯦꯕ ꯈꯟꯗꯣꯏꯁꯦ ꯑꯗꯨꯅ ꯌꯥꯝ ꯂꯨꯏ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯃꯇꯥꯡꯗ ꯑꯩ ꯉꯁꯤ ꯀꯩꯅꯣꯝꯇꯪ ꯍꯥꯏꯖꯒꯦꯕꯀꯣ ꯉꯁꯤ ꯂꯝꯕꯤꯗ ꯆꯠꯄꯗ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯗ ꯈꯨꯄꯥꯡ ꯊꯥꯎꯕꯀꯣ ꯑꯗꯨ ꯃꯌꯥꯝꯅꯅꯦ ꯑꯗꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯃꯥꯏ ꯃꯔꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯀꯔꯤꯝ ꯆꯪꯉꯣꯏꯕ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯈꯨꯄꯥꯡ ꯊꯥꯔꯨꯁꯣꯕ ꯑꯗꯨꯗꯤ ꯑꯥꯏꯟ ꯂꯣꯗ ꯌꯥꯗꯦ ꯍꯥꯏꯔꯒ ꯃꯌꯥꯝ ꯆꯪꯅ ꯅꯨꯄꯥꯗꯨꯁꯨ ꯐꯨꯒꯦ ꯇꯧꯅꯤꯕ ꯅꯪꯅ ꯅꯨꯄꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧ ꯌꯥꯕ꯭ꯔꯥꯅꯦ ꯑꯗꯨꯅ ꯅꯨꯄꯥ ꯍꯥꯏꯕ ꯃꯤꯁꯦ ꯅꯨꯄꯥ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯂꯨꯏꯕ ꯈꯔ ꯃꯇꯥꯡꯗ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯂꯨꯏꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃꯗ ꯈꯨꯄꯥꯡꯅ ꯊꯥꯔꯨꯔꯒꯗꯤ ꯑꯩ ꯈꯪꯅꯖꯕꯤ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯆꯪꯅ ꯑꯩꯁꯦ ꯇꯣꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯊꯥꯕ ꯑꯣꯏꯔꯗꯤ ꯁꯦꯟꯗꯦꯜꯅ ꯀꯟꯕ ꯑꯣꯏꯔꯁꯨ ꯐꯨꯕ ꯑꯣꯏꯔꯁꯨ ꯃꯔꯥꯟ ꯁꯣꯏ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯒꯅꯦ ꯅꯨꯄꯥꯗꯨꯕꯨ ꯑꯣꯏꯅ ꯇꯣꯠꯇꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯞ ꯃꯥꯟꯅꯩꯗꯤ ꯍꯥꯏ ꯁꯃꯥꯖꯇ ꯑꯗꯨꯒ ꯅꯨꯄꯥꯕꯨꯅ ꯍꯟꯊꯕ ꯃꯤꯠꯌꯦꯡ ꯅꯨꯄꯤꯕꯨꯅ ꯍꯪꯒꯠꯄ ꯆꯞ ꯃꯥꯟꯅꯔꯦ ꯂꯣꯁꯨ ꯆꯞ ꯃꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯁꯣꯏꯔꯒꯗꯤ ꯅꯨꯄꯤꯗ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥꯗ ꯑꯣꯏꯒꯦꯔꯥ ꯆꯞ ꯃꯥꯟꯅꯅ ꯃꯌꯥꯝ ꯆꯪꯉꯒ ꯅꯣꯏꯅꯤꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯅꯥꯅ ꯁꯣꯏꯕꯅ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯕꯤꯔꯒ ꯆꯞ ꯆꯥꯕꯤ ꯋꯥꯔꯛꯄꯤꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯖꯦꯟꯗꯔ ꯅꯥꯏꯔꯒ ꯑꯃꯈꯛꯇꯪꯒꯤ ꯃꯊꯛꯇ ꯇꯧꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯈꯤꯕꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯊꯣꯛꯈꯤꯕ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯅꯝꯊꯥꯛ ꯇꯧꯕꯤꯈꯤꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯗꯣ ꯅꯨꯄꯥꯗꯁꯨ ꯊꯣꯛꯀꯅꯤ ꯅꯨꯄꯤꯗꯁꯨ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯅꯨꯄꯤ ꯂꯣꯏꯅꯃꯛ ꯅꯠꯇꯦ ꯅꯨꯄꯥ ꯂꯣꯏꯅꯃꯛ ꯅꯠꯇꯦ ꯕꯠ ꯂꯥꯏꯕꯛ ꯊꯤꯅ ꯊꯦꯡꯅꯔꯨꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯇꯣ ꯑꯩꯈꯣই ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯅꯤ ꯃꯔꯝꯗꯤ ꯑꯐꯕ ꯂꯩꯇꯕꯩ ꯐꯠꯇꯕ ꯂꯩꯅꯤ ꯁꯣꯁꯥꯏꯇꯤꯁꯤꯒ ꯍꯧꯖꯤꯛ ꯐꯠꯇꯕ ꯂꯩꯕꯩ ꯑꯐꯕ ꯂꯩꯅꯤꯀꯣ ꯂꯣꯏꯅꯃꯛꯇꯤ ꯆꯞ ꯃꯥꯟꯅꯗꯣꯏ ꯅꯠꯇꯦ ꯕꯠ ꯑꯗꯨꯗꯩꯗꯨꯒ ꯑꯩꯒꯤ ꯏꯃꯥ ꯏꯕꯦꯜ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ ꯍꯥꯏꯗꯤ ꯃꯥꯅ ꯀꯪꯂꯩꯄꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯒꯤ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯇꯧꯕꯗꯣ ꯌꯥꯝ ꯄꯦꯟꯗꯦꯅ ꯍꯥꯏꯔꯛꯄꯗꯣ ꯈꯪꯉꯤ ꯑꯩ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯗꯣ ꯏꯃꯥꯁꯤꯡꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ ꯑꯩꯉꯣꯟꯗ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯃꯥꯅ ꯀꯔꯤ ꯚꯥꯞꯇ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯁꯥꯟꯅꯕꯤꯔꯣ ꯐꯔꯦ ꯁꯥꯟꯅꯕꯤꯖꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯥꯏꯐ ꯍꯥꯏꯁꯤꯗꯤ ꯃꯈꯥ ꯇꯥꯕ ꯂꯩꯔꯤ ꯑꯗꯨꯅ ꯀꯩꯁꯨ ꯈꯟꯗꯦ ꯑꯩ ꯍꯤꯡꯍꯧꯔꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯅꯦꯆꯔꯒꯤ ꯃꯤ ꯊꯦꯡꯅꯕ ꯆꯠꯄꯗꯤ ꯑꯗꯨ ꯉꯁꯤꯒꯤ ꯃꯥꯒꯤ ꯏꯅꯥꯎꯁꯤꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅ
ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯨꯝꯍꯧꯕ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯃꯃꯥꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯏꯅꯥꯎ ꯑꯗꯨꯒꯤ ꯐꯣꯇꯣ ꯎꯔꯛꯄ ꯀꯥꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯕꯁꯦ ꯍꯦꯟꯒꯠꯄꯗꯒꯤ ꯑꯩꯁꯨ ꯍꯧꯖꯤꯛꯀꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯗ ꯏꯆꯥ ꯅꯨꯄꯥꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗꯨꯒ ꯍꯣꯏ ꯃꯥꯕꯨ ꯂꯥꯜꯂꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯨꯄꯤꯗꯣ ꯈꯛꯇ ꯆꯨꯝꯃꯤꯁꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯂꯣꯏꯅꯃꯛꯀꯤ ꯃꯔꯥꯟ ꯂꯩꯅꯔꯝꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯏꯆꯥꯗꯣ ꯉꯁꯤ ꯃꯥꯡ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯔꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒ ꯃꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯏꯆꯥ ꯅꯨꯄꯥꯅꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯁꯨꯃꯥꯏꯅ ꯊꯧꯗꯣꯛ ꯊꯣꯛꯄꯁꯦ ꯊꯣꯛꯍꯟꯅꯤꯡꯗꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯩꯈꯤꯗꯕꯗꯨꯒꯤ ꯃꯊꯛꯇ ꯃꯔꯥꯟ ꯂꯣꯏꯅꯃꯛ ꯁꯤꯔꯣꯏꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯅꯤꯔꯣꯟꯗꯒꯤ ꯍꯥꯏꯗꯤ ꯄꯥꯎꯁꯦ ꯍꯧꯖꯤꯛꯇꯤ ꯐꯪꯗ꯭ꯔꯕꯅꯤ나 ꯑꯃꯈꯛꯀꯤ ꯃꯊꯛꯇꯅꯤ ꯍꯧꯖꯤꯛ ꯕꯦꯁ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯃꯤꯒꯤ ꯃꯆꯥ ꯑꯃꯕꯨ ꯍꯥꯏꯗꯤ ꯂꯩꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯇꯨꯀꯥꯟ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯃꯔꯥꯟ ꯁꯤꯔꯣꯏꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯤꯁꯇ꯭ꯔꯤ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯁꯤ ꯃꯇꯥꯡꯗ ꯃꯤꯒꯤ ꯏꯆꯥ ꯑꯃꯅꯤ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡꯗ ꯐꯥꯎꯗ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯊꯣꯛꯑꯔꯣꯏꯁꯤ ꯑꯗꯨꯒ ꯃꯥꯏ ꯃꯔꯥꯟ ꯂꯩꯔꯝꯒꯅꯤ ꯃꯥꯅ ꯑꯗꯨ ꯇꯧꯔꯝꯒꯅꯤ ꯅꯨꯄꯤꯗꯨꯒ ꯑꯗꯨ ꯇꯧꯔꯝꯒꯅꯤ ꯑꯩꯈꯣꯏ ꯑꯗꯨ ꯍꯥꯏꯕ ꯔꯥꯏꯠ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯆꯟꯗꯨꯁꯨ ꯍꯥꯏꯅꯤꯡꯉꯤ ꯏꯆꯟ ꯍꯧꯈꯤꯕꯗꯤ ꯍꯧꯈ꯭ꯔꯦ ꯒꯔꯜꯐ꯭ꯔꯦꯟ ꯃꯥꯏ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯏꯅꯥꯎꯗꯨꯒꯤ ꯒꯔꯜꯐ꯭ꯔꯦꯟꯗꯨꯕꯨꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯍꯧꯗꯤ ꯍꯧꯈ꯭ꯔꯦ ꯏꯆꯟꯁꯨ ꯄꯨꯛꯅꯤꯡ ꯐꯊꯕꯤꯌꯨ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯅꯠꯇꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤꯝ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯂꯣ ꯂꯩꯔꯤ ꯑꯥꯏꯟ ꯂꯩꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯃꯔꯥꯟ ꯂꯩꯕꯗꯨꯕꯨ ꯑꯗꯨꯝ ꯑꯗꯨꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯂꯣꯅꯁꯨ ꯃꯗꯨꯒꯤꯗꯃꯛꯇꯅ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯛꯄꯅꯤ ꯅꯍꯥꯟꯒꯤ ꯊꯥꯡꯒꯩ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗꯕ ꯏꯅꯥꯎ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯨꯛꯀ ꯑꯩꯅ ꯐꯦꯃꯤꯂꯤꯒꯤ ꯚꯤꯗꯤꯑꯣ ꯐꯪꯕꯗꯨꯒ ꯍꯦꯟꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯃꯃꯥꯒꯤ ꯑꯔꯣꯏꯕꯒꯤ ꯃꯤꯀꯨꯞꯀꯤ ꯃꯥꯅ ꯏꯆꯥꯅꯨꯄꯥꯒ ꯎꯅꯍꯧꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯇꯥꯡꯗꯣ ꯌꯥꯝ ꯊꯤꯅ ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯗꯃꯛꯇꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯛꯄꯅꯤ ꯑꯩꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯚꯤꯗꯤꯑꯣꯁꯦ ꯌꯧꯔꯒꯗꯤ ꯍꯦꯟꯅ ꯄꯦꯟꯒꯅꯤ ꯅꯆꯥꯅꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎꯗꯨ ꯅꯨꯡꯁꯤ ꯌꯥꯝ ꯃꯤꯁ ꯇꯧꯋꯦ ꯃꯁꯤꯃꯇꯪ ꯍꯥꯏꯔꯒ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯨꯒꯤꯗꯤ ꯉꯁꯤꯒꯤꯗꯤ ꯌꯥꯏꯐꯔꯁꯤꯅꯦ ꯌꯥꯏꯐꯔꯦ